ngase phongkhiba tungan manipuri se phongsing amasum thokhiba thodo wathok sing dagi maruibi I pausing myam da thamjagi ahanbada sanalaiba pausi dagi lokusarga lengak paibada yaoba MLA sing tharak hunnare se minister Biren Nattana Ruling gi MLA sing Delhi da paisnakre Lebasigi Parliament Manipur gi issue du yumpham oiraga no confidence motion pukhalakpagi pakum Prime Minister Narendra Modi na karamna pirakadagi haibagi wakalda lengak paibada yaori MLA sing tharak hunnare se minister Biren Nattana Ruling gi MLA sing ngasidagi Delhi da paisna bawkre MLA minister sing gi khoksit asigi matangna phangba pauna hai BJP की MLA तरेट यावना सिन कोकी मिजो फुरुक की MLA तराना मणिपुर की तोखाइबा लैंगाक तांदुना सेंटर अकनबा प्रेशर पिरकलिबा सिगी मयुक्ता रूलिंग की MLA सिंगना सब मानब फिरेब अमा लौदुना थेंगनबा ngarang warep लौख्रबने warep अदुगी मतुंग इना मणिपुर मसे ताना थुगाइबा यारो हैव अकनबा प्रेशर अमा प्राइम मिनिस्टर यावना सेंट्रल लीडर सिंगना पिनबगिदमा MLA सिंग सिथदना दिल्ली दे सतनबा फिरेब लौखिबने इरामसिगा मरी लेना लेंगाक पाइबदि यावरिबा NPF की MLA सिंग यावना अपुनबा मिफम अमा पांगथोक्तुना रूलिंग दि यावरिबा MLA पुनमक दिल्ली दे सतलगा सेंटर की लुसिंग सिंग प्रेशर पिमिननबा ओरेब लौखि अदुमोइनमक माउ असेंबली कंस्टिट्युएंसी की MLA एल दिखोदी पाउ फाउनबा फंगदबना दिल्ली खोंगसत असित यौरमदबा याय हाइना पाउसिन मखातारि पाउसिन हाइ ngasi wangoi AC की MLA खुराइजम लोकेन कायराव AC की MLA लौरेमन रामेश्वर मिता यावना MLA खरा दिल्ली दा थुंगना बावख्रे लेमोरिबे MLA सिंह हेंग नुंथिल अंगनबा फावबगी मनोंग दिल्ली दा थुंगलगदौरि हानदि हौना से मिनिस्टर नोंथोंबम बेरेन नुंगाइतबा पोक्तुना नाथैदुना लेरम BJP की MLA सिंहसु सेंटर की लुसिंग बिसिंग उनबदा यावननबा पाव फावनबा लोइख्रे हयेंग फावबगी मनोंग दिल्ली दा सतकदौरिबा MLA सिंह की टीमदा मखोइसु यावगने मसुम नहन मखै दिल्ली दा लैदिबा MLA सिंहसु हयेंग BJP की लुसिंग बिसिंग उनबदा यावगने हाइना मसुक ममिंग ताथोकपा पामदबा MLA अमना पाउक्सीसिदा हारि MLA सिंह अदुना दिल्ली दा थुंगलबा मतुंगदा प्राइम मिनिस्टर नरेंद्र मोदी का उननबा होनागने Opposition party की अपुनबा India Alliance न पुखलकलिबा थाजदबगी मोशन असिगी पाखुम प्राइम मिनिस्टर नरेंद्र मोदी ना अगस्त 10 पीगदौरिबा असिगी मंगोइनना माकु उननबा हे ngamba makai honagadori Manipur की हौजिक लैरिबा ngamkhoi amasum apunbagi saktamgi maramna ningthina wakhal tamina ba amasum Manipur kaibi abu wapam amata phongdokpidana ba pressure piboina ruling की MLA sing pulap Delhi da satpane hari Karigumba ruling की MLA sing prime minister unabagi khudongchaba phangba ngamdrabadi BJP की national president JP Nadda amasum atai party की makok thongbu lusingbusingi khuthangda prime minister da memorandum pisinduna Manipur की apunbagi saktam kahendana ba taksingana hari अमरमदा मणिपुर हौजिक थोकलिबि इरांग सि था अहम हेलब फावदा सेंटर न लुइसिननबा होनदबा सिदा लैंगाक पाइबा यावरिबि MLA खरदि पेनदबना थले सेंटर की लैंगा स्टेट की इशू द थावा यरक्तबा ताराबदि पार्टी खरदि लैंगाक सगोटपा तोनबा फिरे फावबा लरकपा याय हाइना मसक ममिंग ताकथोकनिंगदबा MLA खरना पाउसी सिदा फुंदोरखि MLA सिंह अदुना हाय था अहम हेलब इरांग सि हौजिक फाव सेंटर वरोइसिन पुरनबा होटनबगी ममि तादे इरांग सिना मरम ओइरगा लमदम सिदा लैरिबा मिसा मियाम हाइनिंगाय लैतना अवाबा मयंगरे इरांग सि मखा असम सथरबदि मणिपुर मिसी मिनागी सांग असम हेनगलक्तुना यामना फिबम सादबा मोंग अमदा लापे मरम सिना सेंटर अखनबा मियंग सांगबिदुना लमदम सिदा इंगदा तपथबा अमसु मौसागी तंगदु लैताबा फिबम हंजिन हननबा होनबगी तंगाय फदबा लैरि अदबा हौजिक सेंटरना इशू सिदा तुमिना लैसिनबा सिना MLA सिंग मरक्ता पेनदबना थनबनि हाइनसु फोंदोरक्ली अमरोमदना क्वाक्तादा लैबा पंगल सिंग युम मथक्ता कुकी मिलिटेंट सिंग बंकर क्या सकलकले फुटबॉल मनिंग कुकी मिलिटेंट गा खुनगाकु सिंग नुमै कामनखरे बिष्णुपुर डिस्ट्रिक्ट की फगाक्सौ इखाई पुलिस स्टेशन कोनबा क्वाक्ता म्युनिसिपल काउंसिल की वार्ड नंबर 8 था सिगी मंगा गे हिंग नोंगयाय कुकी मिलिटेंट सिंग मितेहुम तामथीना हाटख्रबा मतुंगना वार्ड नंबर 8 की मनिंग थांगु सरुकता लैबा पंगल की युमथक्ता कुकी मिलिटेंट सिंग बंकर क्या मरुम सकलकले कुकी मिलिटेंट सिंग क्वाक्तादा लैबा पंगल की युमथक्ता बंकर सगलकलिबा मफम अदुदगी ngiak leitana bom amasum numai kapsinduna landasa tharakpana maram oiraduna khunjaya ma lanjena khrabani khunja sing leitabigi khudong chaba lawra kuki militant sing aduna pangal gi yum khradana no bunker sing sagalakpani hari kuki militant sing na bunker sagalaki ba mafam si state force amasum khunga pa sing na sangsinba ngamdaba mafamni amasu kangluk irang thokraba matung kuki khulai paiba kangbu mayam amana Maitegi khul sing laukshilga leibidana tana क्वाक्तादा लेबा पंगलगी युम सिंग फाव लाukshilga मकोइना लनबन ओंथोक्तुना लेदि वार्ड नंबर 8 की ngarangsu nakalani meki lanasi lepiro pangal sing mayum de sangduna leiba ngamnadre haina phungdokhiba lekre masigi sumatakta nakalani gi akan manungmai kapnabana maram oiraduna वार्ड नंबर 8 की मनिंग लेकाय दे लेबा कुतुब वारी मसजिद इस्लाम लाइनिंग सतपसिंग लाइ खुरुम ngamnadribani nakalamrom na वार्ड नंबर 8 मनिंग लेकाय दे लेबा
Kutub wali masisi BSF ki personal sing thamlagani haidi loina ngasi nungthil Bangla da leiba maitei gi mai sakhaudraba yum singdagi kuki singna postai hurangkhre hairiba mapam aduda ITBP amadi CRPF ki personal sing thamgani hairabasu hauji phawi oina personal sing lapa leitri haina thajabi yaba mapamdagi phangba paw sina makhatari mara asida kuki militant sina ngasi ayuk pung taruk helakpa duwaida moirang AC gi fobola mani lawkolda lawmi singna lawgi ising yengba masum urea saiba satpa maitei singda numai kapsin dun attack tarakre khudakta mana aduwaida leramba police commando sing masu khunga pa sing maphamdir sangsin ki masum numai kapsin liba sing adugi khungul likhi khushawnaraba khunga pa sing manak nakpada leramba kuki gi khulamada sangchilaga yum khram mai thakra hadi thadok khopamdagi phangwa pawgi matungina hairiba fobola maning lakol asi hai kinergi mathak singyadani mafam aduda law panba yana bo khonarak matamda kuki militant singna ani ohumlak numai kapsilaktuna lawmi sing aki ekhang pibadagi asobu wathok amasu lekhrabani adubu ngasi chu amung attack sa tharakibani maduda khoisawnaraba khunja myam horakibani loinana kuki singna bunker saaduna leramba pamyang amasum singphai singda leramba yum mangarop mai thadokibani numai kapnaba madi yum mai thabagi thawdo adur kuki militant singi mai kida asiana aso open yaromgane thajanari maitei khungakpa amadi state force ki mekida aso open yaukide kuki singi yum mai tharam laga halakpa khunja singa central force ka wakhalon tanadabadagi ngahak muknaba thoki tokhi tungda yanaba purakpadagi miyam adu hanarakhi hairiba mafam sigi irap lapnadana BSF amadi sik regime lairi BSF ki personal singa high kinel gi makha thangba maitei na khundab mafam singak senmani aduga regiment high kinel gi mathaki singkhul singak senmani adubo matawkram na ngasi kuki sing attack sa tharagli banu khangdri thawdo adugi matang na khunjani amana phongdorak gi matungina manipur lenga na lawmi singna law pan yana pa mafam singna law palhangani haiduna security na ngak sianna law palalabas kuki singna hanjin attack sa tharakli asigumba thawdo sileptana sa tharakpana lawmi amadi khunja sing yamna pende Central lenga amadi state lenga na warriors purak tuna tangdu lai taba purak na bo honari hairi besi thama sing amlakle hauzik phawba kari stawide misam ama oina yamna pen irang asi maitei na hoki bisunate kuki sing na horakpani susangpur leiba mitei gi yum sing suma koina loina temtopikre atubo matamna lenga na tangdu lai tana leinaba hona biraktrabadi miyam aikhoi su khuta nongoi yaudраbasu maitei gi ipai pu gi khulai paiduna lan thengnarage nupi aikhoi su lan thengnaba yauragani haikena su paw sna makhatana phongdorakli makha satharak poina to pawmna kuki digi nongoi phare ngase pung 13 makhairam taba matamna akaknaba pawma phangmadigi Imphal West District Police ki Kamandong Kaithil Manwi Police Station amadi kuntragum sub Assam Rifles ki apun timna Kangpupi District ki manung sanba Kaithil Manbi amadi I2 kuki village ta thibu masathabada kusukulai kya phare Police tagi phangba pawn hai pharab kusukulai singa dudi single bore rifle manga zai pipe misaba khulai mari single bore rifle ki kapiyari pe maru kuntra kataru charger ga loinana walkie talkie set ama madip mobile phone nipani kusukulai kya fagat pangamlaba sunga si thibu humasa takiba security ki apun matimna mafam aduda thongladringa gi dinan thoktuna sen khibadigi singna bami amata fagat pangam khidiyari amaromdana ITLF ka wari sadringai de irang hana lekhangadabani kopomi Indigenous Tribal Leaders Forum ITLF ki lusing basing ka wari sadringai de Manipur ki irang hana lusingadabani haina kokomi na central government warning tokre New Delhi da permission unabra kokomi ki spokesperson Khuraizam athogan hai ITLF asi Manipur ki irang da hakthengna sienaba group amani India lengana ITLF ka wari sagane haidi basi yabang amloi ITLF ki members ngasi marale jitab kuki sing bunampu irang yahunana ba insilib immigrant sin kuki narco terrorist organization singi lusing mangaktani India lengana ITLF ki lusing singa unagadori ba sida Mizoram ki minister su sarug yagane habi gi pole Mizoram ki minister si Manipur irang sida nako indana sarug yabi kudam sangnamlai makna mitei gi mayokta landari ba sin kuki narco terrorist groups inda phong na mating pange asigumba thawong kya sin state asigi issue da khut thingzila ai haiduna Manipur gi minister na su yaning da phungdokhe lairabani Union Home Minister ITLF ki lusing basing amasum Mizoram gi minister yaugudoriba meeting asina Manipur miyam gi mayokta laibitana tana India lengana Manipur gi issue asigi matana khanagani haibasi mami samale maramaduna sin kuki gi lusing basing natraga makhoi gi mihut singa unadringai da India lengana Manipur gi irang sil lephan baga loinana Mapalom dagi sangsilagriba mitop sing masu Manipur gi irang asina mateng pangsiliba hanadagi lairiba mitop sing mas khangdoktuna phagadabani lebak asigi tanatana malem gi mipum khudimuna Manipur gi irang sin kuki masu mitai ani gi oiba lanati haibasi khangnarabani
irang asi mayon yamba haibadi ngamkai lana sangsilakliba mitopsing narco terrorism yokhatpa manipur gi singi lam singna popi thaba masum reserve forest area ra kanglon kaine lam khopsin dunu khunda sinba kya sina maramoiraga thokwan bi irang ni maramaduna Union government asiguma group sing asigi hiram amatada wari sabi hare kariguma Union government ang wari sanaba tarabadi state asigi yelhomi maite yamadi atopa group sing mayokta narco terrorist ki oiba thabak thong sing sathabada mating pang mani haina logani loina manipur da lairiba su amasum su nataba narco terrorist group sing bo legal protection piba memadagi ngamkai lan sangsilakpa drug lalonba yokhatpa manipur gi irang asida mizoram gi minister yohon ba amasum ITLF na sathariba thabak thong sing thingna bo hona da bani haina logani maramaduna wapam singa sikupna khanadriba phaw India government lorakpa khongthang amata ko komin yawa ngamloi madi mating pangloi haina sirol aduna sumakhatari makasa tharak poina to papawmana khamelo ki thawdok ta soklaba sankar ge layeng bada sangma senpham khudimang puthoklagani N Rajendra Kamelo ki thawdok to nongmai na pan madagi nongmai maru lakthok tana lairiba khurai kongpa ningthawung laikai dagi hizam sankar gi apokpa layeng bada N Rajendra amadi 007 coordinating committee haingang AC na yengsin khiba loinana sel gi mating pangre sankar gi yumda haktheng na satuna mating pang khiba du da makata ba layeng gi damak N Rajendra na thawdang lorogan henes phungdokhi Rajendra na makata radun hai iraibak iram dam gi damak thawai khubak ta haptuna lanthing na ruba thawna phaba amana asumna leiramba slebuk thibini state asida leyeng khudong saru hero suma palam da puduna leyengani amaramda lenga asina su asuk pasingna khudong sa da phibam da leiba matamda paw phawdok phawjin jana bagi dama helpline number hangdokna ba wapam hawdok lagan hari amaramda soktuna leiriba hizam sankar na khameloki thawdokta thawaina ponda pigraba athawba mapan da ikai khumna uladun hai ireibak iramda masigi ngangkai ngakna bo hona ba thawai tharabasu pamuba leiti puari gi wari singbun kya sagun adun laklaba iramdam gi ngangkai kaibi yaro hen su paw sta makata na phungdokhi makasa tharak poina huyelan pawri ke topa pawna mun Narendra Modi na lusingba lenga ke mayok thangalakpa thajadabagi motion khanabawkhre opposition MP singna Manipur gi minister resign tawdragana lokthukna pa akan badiman tawkhre amaramda Manipur gi nupi angang singi awabadagi Modi masagi mingsat hena lumna lawre Gaurav Gogoi Mathang sagi March April da pangthokadoriba parliamentary election gi mangoina pangthokpa marueba session amasu oiriba parliament ki house ani ki nungzu mifamna Manipur da me ohum gi saklak liba mai gi matana prime minister Narendra Modi na house to wap mamata phongdok te habi yauna atopa maram singaloina opposition gi makedegi yunalenga ki mayokta pukhalapa thajadab gi motion no confidence motion ngasigi khanaba horakpada opposition MP singna Manipur gi minister N Biren masana resign tawjagadabani tawjadragana namduna lauktholaga president rule thamgadabani habi akanba demand tarakre Lok Sabha na thajadabagi motion laukhatladuna khanaba horakpada opposition MP singi maikedi prime minister Narendra Modi na lusinglakliba lenga asi inflection communal harmony lehenba masum institution singi maningtama ngak senbada fail oire haina sarch tokhi motion asida sarak yakhiba Trinamool Congress ki MP Sagwata Royna Prime Minister Bulewasigi federalism thugaire haina sarch tokhi Home Minister Amit Shah na ngangthoki buwapam amadi hauji West Bengal victim oire ki Home Minister Amit Shah na West Bengal gi mikal sit sani fangan hakibini adabu sit marfu yona phangba ngamkhidabadagi lupa kro lising humdragum doirong gi oigedaba Narega amasum lupa kro lising marfu gumari rong gi oigedaba PMAY gi senpam West Bengal pirakpa lepkre haina su sarch tokhi loina leiba union lenga asi thamoi panba lenga ni phaw hairaduna mana house ta makata na phungdokibda union lenga ta karigumba wapam ama hek phungdorakpadadi West Bengal da delegation sing tharakhi adubo hausuk Manipur ai khoi gi iselinauk sing siraba phawba union lenga ki maikedi delegation ama phawbu thadri Thawong si Prime Minister na Manipur hausuk oiriba phibam khangdaba masum minung si yaudabadagi state adu sattabana ki loinana Chief Minister N Biren na lusing liba Manipur lenga fail oire maramas na mak na lusing liba lenga kudakta dismiss tawgadabne masum president rule thamgadabna ki thajadabagi motion khanaba horakpada saruk yakhiba Nationalist Congress Party ki MP Supriya Solen Chief Minister N Biren resign tawnaba akan badiman tawki mangna hai hausu Manipur thokliba sing asi ikai ningai ni maramas na kudakta ma resign tawgadabani leba sigi nupi singbu ikai phiru khumaliba thagdok sing asi aduma thon khigadra hairaduna aduguma Manipur gi lenga lehenbi ki mathau tari rangki NIA gi court amada file torakpa PL amagi wafam spalladuna MPS na phongdokhibada Manipur kumja English singani ga taraga treta pangthokiba mikal United Cookie Liberation Frena
BJP की मिरेप खर माय पगन मतिंग पांगखेन फोंदोखी अतोप ओपोजिशन की MP रोइन फोंदोखी मणिपुर मई साकलिंगे प्राइम मिनिस्टर मपालेबा तरेत सखी स्टेट अदुना मे थादगिना जुलाई फावद मई साकलिंगे प्राइम मिनिस्टर करी तौदुना लेबनंखी मरमसना मणिपुर मई साकलिंगे प्राइम मिनिस्टर मपालेबाक्सना करीगी सलीबनो हाइबो वहंगी पाखुम पिगदबने हाइकी पन्बयाबदी लोकसभा प्राइम मिनिस्टर नरेंद्र मोदी लुचिंग लैंगा की मयक ओपोजिशन पुखलक्लिबा थाजदबगी मोशन की मरोइब पनमदी मणिपुर की मतंग सब चाब लैंगा की वाफम फोंदोरकनबनी हाइबसी ओपोजिशन MP सिंगसु फोंदोरप लेरिबने अमरोमदना मणिपुर की नुपी अंगांग अवाबदगी मोदी मसा की मिंगसने हेन लुमना लौरे गौरव गोगोई मणिपुर की नुपी अंगांग अवाबदगी अमदी एंटिटी मोदी मसा की मिंगसत हेन लुमना लौरे प्राइम मिनिस्टर नरेंद्र मोदी मसा की मिंगसत सोकनी खनबदगी मणिपुर की इशूदो वा ngang हाइना आसाम की MP गौरव गोगोई फोंदोखरे पाउमिसिंग उनब गौरव गोगोई मखा तारादुनाइकी मणिपुर की इमा इबेल नुपी अंगांग प्राइम मिनिस्टर नरेंद्र मोदी की इंची यांखै की तरुक पाक चाउबा मथबाकना कन्मंगमद्रे मसी कांग्रेस पार्टी इंडिया एलायंस की माइकैदगी पार्लियामेंट की नो कॉन्फिडेंस मोशन नॉर्थ ईस्ट की MP मणिपुर था अहम हेन थोकलीब इरांग प्राइम मिनिस्टर नरेंद्र मोदी तोमिन लेसलेबसी की मेक पेनब वाफम क्या फोंदोखरे मणिपुर की BJP की MP अनिसु पार्लियामेंट मीफम सरुक यारीबनी MP सेंट्रल मिनिस्टर ने अदुबो मणिपुर की MP अनिबुसु पार्लियामेंट करीगिदमक वांगहंदरिबनो करीगिदमक मखोय अनिगी मसिन मेंदुना थमलिबनो नॉर्थ ईस्ट स्टेट सिंगदगी लेरिबि MP सिंगबु करीगिदम पार्लियामेंट वांगहंदरिबनो हाइबिस असबु हंगमने गौरव गोगोइन मखाताना असिगुम थवोंग सिदि MP अमा ओइबिगी राइट अदु BJP की लेंगा असना मपुंग फाना मंगले हाउसिंग इंडिया की लेंगा पाइदिबु BJP लेंगा असना मणिपुर की इशू की मताना थौदांग अमता लौब पामदे MP प्राइम मिनिस्टर नरेंद्र मोदी वांग अहम हंगली मदुदी अहानबदा हाउसिंग फाव प्राइम मिनिस्टर मणिपुर करीगिदमक सत्रिबनो था अहम हेंजिललब इरांग सिद करीगिदमक तुमिन लेरिबनो लोइनना मणिपुर की चीफ मिनिस्टर बु करीगिदमक CM की फमदगी लौथोक्त्रिबनो मणिपुर की CM लौथोक्त्रिबसे BJP की डबल इंजन की लेंगा हाइबगी स्लोगन अदु मै थीरगने हाइबनी लोइनना यूनियन होम मिनिस्टर अमदि स्टेट की सिक्योरिटी एडवाइजर मपुंग फाना फेल होइदे यूनियन होम मिनिस्टर सलाइब असम राइफल्स चीफ मिनिस्टर फंक्शन तब मणिपुर पुलिस अनी की मरक्ता कोऑर्डिनेशन लेनदुना थबक तब ngमद्रे मखोय अनी की थवोंगसिंग अदुना मरम ओइरगा मणिपुर की नुपी अंगांगसिंग असुबु सैथिंग फंगले हाइनसु फोंदोखियारि अमरमदना तृणमूल कांग्रेस की MP डेरेक ओब्रायन नुंगजु मिफमगी सस्पेंड तौखरे ngasi लोकसभा प्राइम मिनिस्टर नरेंद्र मोदी लुसिंग यूनियन लेंगा की मथक अपोजिशन पार्टी सिंग मेकेदी थांगलखिबा थाजदबगी मोशन खनब हौखिबगा लोइनना राज्य सभा मौसागुम ngasi हाउस की मिफम हौगलकपदा मणिपुर हाउसिक ओइदिबा फिबम सिगी मतन अपोजिशन MP सिंग मेकेदी वाफम क्या फोंदोकनरखिबगा लोइनना मांगजिल थाना मणिपुर की वाफम खननबा अकनबो वाफम सिंग पुखलखिबा तृणमूल कांग्रेस की MP डेरेक ओब्रायन बु राज्य सभा की चेयरमैन जगदीप धनखड़ना साथारिब नोंगजु मिफम असिगी अवार्ड सेशन सिंगसु सरुक याबा याहंदनबा सस्पेंड तौरेरि राज्य सभा सरांगनब थोलकपदिगी हाउस की मिफम नुमियुंग फाव गैथुकी अदुबो पुंगफम असिदगी अमुहना हाउस की बिजनेस सिंग सथनब होनरकपदा मणिपुर थोकलिब थौदोक सिंगी मतन खननब अपोजिशन की मेकेदिगी एडजॉर्नमेंट अमोसन अमा पुखलखि अदुबो राज्य सभा की चेयरमैन अमसिगी याबा पिकिदे फिबम सिदगी अमुके हेन सरांगनब हेनगलकपदिगी डेरेक ओब्रायन अकनबो वफम सिंग फोंदोक हौरकपदा माप हाउस की सस्पेंड तौनब हाउस की लीडर पीयूष गोयल न मोशन अमा मुप तौरखि मोशन असी थांगलकपदिगी तोंगान पार्टी सिंग अपोजिशन MP सिंग हाउस की मयाई तमना संगसिलक्तुना हेन सरांगनब थोलखि अदोमिनम हाउस की लीडर न पुखलकप मोशन असिगी मतुंगिना चेयरमैन डेरेक ओब्रायन बो हाउस की सस्पेंड तौखि पानबा याबदि राज्य सभा आम आदमी पार्टी की लुसिंगबु ओइरिबा संजोय सिंगाबुसु हाउस अथरिब नुंगजु मिफम सिदगी सस्पेंड तौदुना मिफम सि यहोंदना थमलखिबनि डेरेक ओब्रायन हाउस की रूल 267 की मखादा मणिपुर हाउस ओइरिबा फिबम सिगी मताना खननबा पॉइंट ऑफ ऑर्डर अमा पुखलकपदिगी ngasiगी सारंगबदु थोखिबनि हाइदि मखासा तरक पॉइंट तो पफॉर्म ngasi गेलो फुरुप ओइमिनरगलि नागा इसिल इनाउसिंगी मास रैली पांगथोकदोरि सरुक यारुनबगिदमक तमेंगलोंग संदेल उरखुल अमसुम सेनापति तमना खोंगसान बाहुनखरे मणिपुर महौसा की फिवम हजिल हलकपदा मतिंग ओइरसनु नागा स्टूडेंट्स फेडरेशन मणिपुर की येहलोबी नागा फुरुक की मनुंग चलिबा इसिल इनाउसिंगी अपुनबा बोडी यूनाइटेड नागा काउंसिल
UNC na sinduna hayeng state asigi naga phurumna khundaba mafamsing maruoina Tamenglong, Sandir, Urkul amasung Senapati district headquarters na pangthokadoriba mass rally de saruk yaruna bagidamak tampaki saruk sing yauna tongan mafamsing da leminarigliba phurup asigi miyoi sing khongsan maunakre thaurang asimakna hayengi mass rally asi yelhomi naga phuruki nupi angang khaktana masing thingamdraba miyoi kyana saruk yaduna pangthokpa thauram ama soidana oiragani thajanari hayengi mass rally asi da saruk yaruna bagidamakta tongan mafamsingdagi maru oina singi district mari asigi headquarters sing tamna khongsan ki bamiyoi singi manung atop district sing da mai masing tamna lerakhiba nupa amsung nupi mahairu kya su yauri university ki thakta leraba awangba mahairu sing da tamniba mahairu sing fawa pulap punsindra hayengi tharom si sargyana ba magi lefam thadonaki panba yabri UNC na sinduna hayeng panggo kodoriba Australia si India lenga ka NSN ayamga gi marakta khuyek pina khiba framework agreement adu yumpham oiduna naga miyam gi wathok asi athubu matamda loisinna bagi damak taksinba miyam khupna saruk yab rally am oigadoribani amaramda hayengi khongsat asigi moinana Kohima gi Oking da leiba naga club building the office oiriba naga students Federation ki president amasum general secretary thadorpa siramada hayengi khongsat asina Manipur ingtapa masmausa gi phibam hanjilakpada mating oiresanu haidi maramsna hayengi khongsat asigi mayokta authority amatana miyamna makhoi aningba apambasing phongdok sabada lakshinana ba hotna roidabane haidi aduga hayengi khongsat asiga mari leinana warep sing lorapa yai adumanak naga miyam apun magi mayokta leblakada warep sing loraklabadi federation asigi saruk ama oiro henasu phongdorakli Amaramdana Turubung Banglagi Mita Yum Sindigi Post a Huran Baleptri Samagamok Drago Hundo Shuba CRPF ki Platoon Anigi personal Sunangak Selakliba Turubung Bangla the Liba Hanana might have the loina Sakhoda Yum Singi Akwe with the Liba Tuan Kuki Kul Singi Kunja Singna Narangayopung Mapanga Makairam Tarakudi Sanction Laktuna Haryauna Sanatana Pulam Singamasum Ati Mamal Yamna Possession Huran Kravamatuna Samuhana Laktuna Posekia Huralaga Pukre Ngasigi thawdosin ayuk pung tarai ka minute taraga mangarom tarak pada thokibani turubung banglagya khoibeda laiba koki khul singdagi ngaranga manana miyoi kya laklaga mitagi yum singi thong thonau sing thugai duna imung thamba polam sing huran kibani ngasidi lanjena khraba mitai sina hundok lamba trak yauna atop gari singdagi tier fawba phaklaga pukheri adumena ngarang sapmana ba phibamda mafam asibu section ngak senana bagi deploy tawrakiba samaga mok dragom disu battalion CRPF ki platoon ani ki personal singna saugri yungbadawna leplabasu kuma yengbadawna yengduna leki makhoi gi mekedi kuki nupi angang yauna huran bigi thabak sing sathakiba miyoi singda athingba ayat pamata piki dairi Amaramdana Kuki militants na nongmay bomb kapthrakre Kuki gi yung khra may thakre Manipur gi mapungay bigilhaw furup mitay sing istira sige ngam kay phibam amatara inchi ama phawba mongan bi yaroi haiduna phaigak phaina leblak lingay gi serak tongan administration lawguni talangliba Kuki jaw furuki khulai paibisin ngasisu furup asida onsinduna landarak paleptri ngasi ayuk pung mga kami nifu ga mga rom tarak pada loktak PS tagi makarom na kilometer mapalom lapnariba fobala amadi tinungay gi maning thangma sarukta Kuki militant sing na Khulngakwa kunjas nga masum labukta lawuk shuriba miyoishina numay amadi bom kapslakwa digi nakalani gi marakta kutonakre Koki militant sing na hanbda numay kaplam badigi bom ani kapslakto na pokaki aduba aso apan yawkidi thagdo oduri khusaw naraba mitay kunjas nga fobala maning sing thakta Kuki militant sing na Sari ba bunker tan na thomjinki bunker sari ba maphamasi gi paring na Kuki singi sarukta leiba singphai siang amadi sayang khul na singma lairibani adomena ma masing yamlaba mitei sina bunker sari ba Kuki khul singa si tamna thomjilubada nomoy masum bom kapna khiba sing mapham adu thatok tun senki adob khoisaung naraba miyamna mapham adu leiramba yum khar mai tha khari thado sigi pau tabri state force masum CRPF yauna mapani force tangsilakwadagi ayuk pung nipan makairam tarakpada nakalani gi marakta khuthok naramba du lepki adob ngasigi thagdo sida Kuki militants khara asiana yarongani thajanari Pobola amasum tinungay maning thangma sarukta leiba kunja amana phongdorakpada mamangna sulabukta law shuringi Kuki militants na numay kapsilakhiba lekhrabane thagdo adurigi mari leinaba authority da wakat poksu lekre adubu karimata kanna daiki amaramna mafam asida khuthoknabadagi nupi yauna thomjinarakhiba miyamsu numay kapnaba lepkhibadagi handoknarakhi haidi loisilakpoina topa paw manam KPA gi legislature sing resign tawgadabani RKMO Manipur BJP gi MLA Rajkumar Imo ngasi Kuki People's Alliance KPA gi legislature sing Manipur Legislative Assembly gi member oibadagi tokadabna haina demand tokre BJP gi MLA Imo na phongdokhibagi matungina
MLA sing ase tongam administration amagi demand tori adubu Manipur lengak tigi makoigi thagi oiba salary dilori masi maram sadi BJP na lusingba Manipur lengak tigi KPA handokrabasu akaiba leti KPA na lairiba Manipur lengak saugatre haina phongdokrabasu lairiba lenga asida akaiba pirakadaba leti hauji hauji su lairiba lenga asina majority phangduna yamna mapangal kana lairi KPA gi MLA ani na lenga asida saugatrabasu MLA yankai gini thuina lairiba lenga asibu mabung phana sakoli Mangna hai Manipur ki hauzik oiriba phiba masida phurub khudimaki oina lairiba legislature sing moru oina separate administration ki demand tawriba singna assembly da khana nainabagi thabakta saruk yabiyo amadi imung amatagi masin managum aikoi manglomna sangshina na bhona minasi matang sida politics tawroida bnaki ado hauzik na di myam paus matang sa lusinjar ge mas myam pura no update ngaminasi